ahan makta nga sigi thoromasida lengsin biriba punamak loina loinana miyang tabiriba punamakpu nolukjari ayaki ming Keisham Bijoykumar ayaki Wari Macha mayanggi mafamda kudol tamjari Wari Macha gi maming Mathangee Christmas numidang wairamgi matam su oirakle numina chingya su thanglakle as ningtham thagi matam go oibaga numisu nganta tagadorine tawrise wa ngangna merina imungi thabak ingkhang tamna loisili athapa khul oibana sardagi su labna leibana lambi mai isingi phibam su kaya phatti mahaki khunse singi napo maduda yum kun muktari thangnabuda leiriba chingmai aduda su yum khara su tari mafam do yamna ingna chingna phajai chingdon da lepada thangnabuda leiriba leipak adugi phajaba su uba phangli sumangda solar lamp amadi thali yumdubudi kunduda khwaidagi inak kera khunba khunni merigi yumse taru na saba yum lekol ama yumduda yokpa sa nganu yen marang su kairi nungthil gi matam oirabasu ingle phajana mafamdo hobe magi mabungi macha thokpa amaga sumangda leiriba maru marang sing adu khomjanaba laknari matomta leiba nungaiti haiduna pikliba angang duga loinana leiminabani mabungda haijaraga hayengsu amuk nonganbaga phogdokadabanina moredagi porpa plastic apakpadu prap khomjili khanghogde mobile phone khinglai kring macha nupigi phone oirami ima handakti lakadoiba Christmas ase mayam punna pangthok mina doini ko nang karam tawri bage merina khumi nungairi aisu merigi maithongdo momon noi momon nokpagi marumda karino amadi lotpagum tawri udabu kuire miramda lekhibani macha singdo sen paiba haigadra paidaba haigadra Christian lining su salure Israel hairib lamduda isa singdo leikre meri magi mapuroi basu leikidre naharol singi irangda lamdam sigi khulai paiba singa lani singa kapna bada kundugi misam ani sibada yaukibani ngarang to odibo ningli meri nang asisu mapuroi baga wana honaduna sagat sakiba manglan kaya punsigi mabanina honaduna sajakiba yumdudani ngasi leiribado mapuroi bana hinglingi matamda macha singa naminakiba photo su phanglangda theli upaidi leijade muna yengjai matamgi honglib iselda yaurokpana pikliba khungang su ahongba kaya lakre maruoina ariba laing lason thadokuna ngasi ngamnamak Christian lining chatkre tanjadu da laptakna church tagi kangsi makhol tarai mapukningda mapu mabu khurumjai lamhangda awa ana khangdana sanariba angangsing makokta samda ising sing chanduna purakliba kungi nupi sing numit takidore haiduna hobe singi chingmaidura chenthari Christmas maya su naksalakpanina lamdamduda sem saba kaya su hongnari haujikte miyam se magi khanbada yamna mathau chinare maru mapang haibasu irei leinaraktreda nophet tawna thabak nomna murum soli merido macha nupa thokpa maga leiminabaduda kari tawrabagi nangna murum soli dubo haina hanglei kari su tawdeda merina khumi angangdo musi tawba thangmigi mangalda famduna karino khara pabra ibra tawri
Asing badi mayam se tasing na mari mata maru mapang tamna mangsal eda murum sondura imung de sangki kumai maya yorokpana karino angang ahan sing ase irang langbum tawi church ta su thangwi pareng thanba horakle mamlaba lambi gi sanglaba masang duda marak da tariba yum sing duda musiba thangwi su khara thanba hongnarakle kumai matam joksalak pase mayam se inung ta nungai bagum tawi meri angang dro onchin duna hairi handak tine na khoi gi cheche hoi dada hoi loina lakdani ai khoi puna Christmas pangthok mina duni yamna nungai ni ko ngang na macha singi laifam chafam sengdui phirol sudokpi angang duna khumai adudi yamna nungai ni ne ahau ba sapot mayam su charani ko merina khobi hoi aduni momonda noktuna leiba meri gi maithongni tapna asum haujin kiduna December kunmanga yorokle kuina ngairakpa numito ngasi niko mayam irang langi saba thakpa wari watai nungsiraba church ki kangsi gi khonjel chiklaba khuldo yengbagi penba naikidi meri gi momon nokpa maithong duda piendabagi mawong amadi tatna losinduna thamduna laglibani Christmas numit ki irang langu maraktuda ichikpa imung duki table gi matai da thamliba mobile phone do kingai macha nupi gi phone oirami ima Christmas karam pangthok libage yamna lakning bani yumduda handaksu lakpa ngamkhidare mathangdari soidana lakani ko merina khobi hoi kari sukaide nangi soidana ba hodau nanau chu section yengsin biu nakhoi gi soidaba duni aina matam khudimakta lai khoram libase waring hak sanarwa matungda phone to thamkhre nungsa sor asangba ama hondoktuna manakta thariba moradu da phamthei ngayak phamtar matungda angang duda kari laglo ibungo church ki lai khurma matam su yoksalakle mayamna su matham khudang kaungarakle aikhoi su chalasi asi hairaga makhoi ani tholakle ngamlap tawba chingmai duda kakhalai khuiraba makhutuna mamai da tapna naladuna lambi chana khali isa singi masakse handaki sahi su uba phangdaba taraga su mathangi Christmas lakwa matendadi soidan uba phangba su yaida. Thank you.